Census Operation Mamangda NRC 1951 hana update tawgadabani haiba demand ngasi lup taraga marina sinduna tidim ground dage yam wakat khongchat ama thau ground tamna khongshan bahukhrei khongchat aduga mari leinana lup taraga mari gi convener santana hakpamna hai Government of India na leibak asige North East region da foreigner sing khandokpagi chathagadaba process ase wahai khakta da yamna hakchina lobang malaga tawthorokpa matamda de peningai oidrei Awang Nongpoki State Pumba ase foreigner singe infiltration chawna leida haibase mayek singna lengak na khangna basu ngasi fawbada foreigner sing ase khandokpagi chap chaba mechanism amata thabak oina pangthokpa leitre Manipura hojik miyam na mayok na riba awaba ase foreigner infiltration dage tholakpane kumja lisingani shupna mangada matam aduge lengak na Myanmar da best of ba kuki lalhawa lob KNAB ga su khudek pina khiba aduna ngaklo oiraga ngaside Kuki militant sing asina sugi marumda lamdam asigi yelhomi sing the onsilaktuna lan chathare masida government of India na tumina ushinnadana laithokliba asina kari karam aronba agenda laibagino haibase achawu wahang ama oirakle lamdam asida changjafam lawduna leiramba chin kuki narco terrorist sing asina ngaside laibak ase thukaiduna makhoi oiba homeland ama semgatnaba manglan sagarakle Manipura hojik mayok nariba armed conflict Narco terrorism ge loishinba naidraba problem sing asigi amata ngaiba waroshin de lamdam asida jangsilakiba illegal migrants sing ase khandoklaga makoibu masa gi maram lamda deport tawraba tungda NRC update tawbane matam adu khaktada lamdam asida tangdu leitaba hanjilakane hojik lamdam asida irang thokhaliba ase yelho furup singna nate kuki foreigner singnani haibase mipum khudimangna khangnaraba wafamne karigumba NRC update hana tawdana census operation ase tawkiba tarabade Foreigner sing asisu India citizen haina claim taropagi khudong chaba ama pibaga chap manai madugi sumathakta naron da changsilakiba miyoi sing asina legislature amade administration da fawba marata sin khiduna makhoi oiba aron agenda kaya amasu thabak to onthorokpa yabagi oitokpa lei pumnamak ase thingsi hairabade NRC pangthokpa foreigner sing detect tawraga deport tawba natana atopa pambai leite ngasi luptaraga marina biyam ka loidana changsilakliba khongjang ase yamna muktangai fadab khongthang amane karigumba government of India na namdana census operation ase hana tawshinkhiba tarabade Manipur gi tunggi laibak tambangam da film amada leiragane ngasi miyam gi khongchat amaga loinana thau ground pangthokadoriba miyam gi mifam asina lawrakadaba warep sing ase center takshinaba luptaraga marina sem saba loire haira mangna haike ngarang urkhulda naga nupi singna democratic oiba maongta khongjang changsinbada Assam Rifles nupi personal singna nupi khongjang loi singda tamthina fubiba amade ahenba thawung kaya chathakiba adu luptaraga marina hagjinna lawbuga loinana akanamongda condemn tawbe matungda asigumba maong tadaba thabak ase furup amattagi nupi amatada security force singna chathabiganu haina mahana makha tana phungrokhe Election की power पीबा delimitation दा मधु की वैबा मिहुत की power पीबा से मशीन न तबा तो formula लेते अधुना मरम ओरे कांदा ngasi की rally ऐसे लुप्त्रा मरी यदि अमदी मणिपुर रे लेबा club organization youth organization मैम अतोप तोप organization मैम पुन्मी नरेगा ngasi की खोंजंग से चंगसल कांदा सरकार दगे ओरे नखोइना मैम पुन्ना तामिन पर resolution खरे तो पूरगा अखोइना दिल्ली दा अदगी अखोइ की लेरिबा ngasi की Union Home Ministry da kari da taksan bagi khongjang do changsan doi ni maruina akoi gi Manipur da lai Manipur da Government of India na akoi ni NRC demand to si aseng bagi marathi kai no hai kanda niyom chumna delimitation to pa pam bagi ne ba mi aseng badu da akoi gi political power se pinning mai ta ngasi akoi gi political power se khulai ba ba mayam kuki narco terrorism na back to na paisan gi dagi Manipur se machet target to bagi mami se ta nei ne hai jab ta Manipur da NRC ama मधुगी ऑर्डर तो गैस थो कांदा मणिपुर से असम दा अनि सुपर स्टेट असम की मथंग दा मणिपुर एनआरसी थमनी हाइबसे याम थुना लाक्तोकुम थोए ने खले नत्रगदी इंडिजिनस ग्रुप सिंग से कंजर्व ngमोइदबा मरुइना संजिल लइबा अकोगी डोमेस्टिक माइग्रेंट सिंग अदुगा बॉर्डर स्टेट लइरुबनिना अकोइदा हजिक थोइबा अखोई ngasi की हुजि जे थेनेबा मणिपुर क्राइसिस मणिपुर डेडलॉक असिसु मधुगी रिजल्ट ने हाइदना मरुइबा मपानेज बितोब संग सिंग खुलाई पाइबा सिंग डोमेन द लइथोकिदना ngasi अखोई चिंगी एरिया सिंग जियोग्राफिकली कितक इंटीरियर बा जगह सिंग दा मनिंग मखा तमन नोंगमै पाइरगा चप मतम दा कैसु तो ngमदना लेंगाक सिन ngasi लेरिबा से सिगी फिबम से अदुना मसि कंप्लीटली चेक तौसे हरगदे मणिपुर दा एनआरसी तौगदबने हाइबा सेंट्रल Ministry of Home Affairs की अथुबदा मरुगी NRC की सैंक्शन दो
ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤꯗꯃꯛꯇꯁꯨ ꯃꯗꯨ ꯌꯥꯝ ꯊꯨꯅ ꯊꯣꯛꯐꯝ ꯊꯣꯛꯑꯦꯅ ꯊꯝꯖꯩ सिगुम्बा इन्फिल्ट्रेट तौरइबा अदुगा बॉर्डर फेंसिंग लेतबा इराई लाइन चथोक चसिन याहलकपा संगठन गरका सोंग सिटीजन ओइनसु दुम ट्रीट तौगिबा अदुगा स्वाइदा फंगिबा फैसिलिटीज म्याम लौरकांदा सोमदो ओनजलगा ओन तौबुदुदि पामदे अदुना सि याम तसेंगना मुन्ना खनरकाना याम नुंगनांगबा अदुगा सेक्शन हौद्रगदि अदुम चुम ऊना अहोबा इफुट अमदगी अचौबा थिंगमंगा मोइदबा इफुट अचौबा ओलखरदी मधु फत्ते मसी इन्फिल्ट्रेट तौरइबा सिंगसी थिंगबियु सिसु ai thamjani अखोइगी बिलोंगिंग नि नत्रगा मसी कनागी मीनो हाइबा सुखंग खंगद्रिङाइदा बरादा लेसिनग्रबा मी अमा चाही कुन हेना कुंथ्रा हेना निफु हेना बरादा लेसिनग्रेदना अखोइगी सागैदा अखोइगी लेकाइदा तिनगे हाइबगी कॉन्सेप्ट अमदा कोई गवर्नमेंट सु ऑफिशियल ओइना फजना मयक सेंगन सुमाइना नारसी तोक्सिनगनी हाइबसी मसी यामना अरानबा खोंथांग ओइगनेना खल्ली सो कोई मसी थेंगनागदरिबा लुप सिंगसिना पुन्ना थेंगनामिनेबा खोंजतसिदा मणिपुर मियामना सोजोक पिनाबियु अमदि पुन्ना थेंगनामिना साइबो फम थमजनि एनआरसी से तौद्रगा हुजी सेंसस तौबुदी सुया यारो हाइबदी एनआरसी हाना तौगदबनी मसी मरु वाइबनी मरामदी कोई indigenous people do kana no have do fajan thidu tradi sensus pan pangi ibdi suya yaro aduna han bada hujigi energy se fajana thigalaga si tawgadabni habisi kogi kanoni chetpa kanoni tawgadaba yadaba it's a must ko energy se tawgadabni habisi ai koisu dum thawai yauna si tawgadabni habigi dum lapani